Manipur News Reader की channel की video amta update tauge ngasi January की tang taraga ni pana ayuk phong masi phong rapist ani hatkhiba CN UNLF की kader amani police na nongmai की kona na fare phamla na bada CN miyu ani kapa hat pada yauna saw na CN ba harup UNLF की active kader ani nongmai na kona na Imphal East District Police की कमांडो तरुक सुबह अमदी कुंथ्रा सुबह असम राइफल्स की कंबाइन टीम न ngasi nungthul pung 2 minute 10 mangai rom taba matamda fare hiramsi की matang na ngasi numidang wairam Imphal East District Police की SP की conference hall pangtok ki paw mifam amada District Police asigi SP Jogesh Chandra Hobijam na hai lakliba January 13 ta pangtok kadoriba leibak sigi Republic Thoramda pamdaba thakdok sing thoktana ba combined team asinda Imphal East District की top khongnang khong area da ngasi ayuk pung 13 makai rom taba matamdagi Hauduna cordon search operation amadi frisking checking chatakhi frisking and checking chatharingai da lambi da lakhiba angang masugi Chevrolet Yubakar MN05S0604 asi khamnaga check tobra nongmai yoramba thengnabadagi car adubu thorakpa amadi atoppa tonglakpa ama punna miyu ani fare farba miyu ani mak wang pang sathabada laholup UNLF ki active cadre ni haiba khangmangamle faraba cadre ani adudi Imphal West ki Naurem thong khulem laikai gi koijam Jiten Singa allies Kanglai Jausai Nipugu Tere Apok Pake Mangi Amadi Teras Pom Directigi Atokpam Somakanda Singa allies Inauksa Sahi Nipu Apokpa Komdoni Makoi Anidigi Beretta Pistol Ama Magazine Konana Maru Taru Tier Milliliter Piston Ama Magazine Konana Maru Manga Amadi mobile phone Ama Pangmagalona Makoi na Tonglaki Bakar Adusu Fare Makoi Anibu Makatana Wang Pong Satabada Nupi Pamlana Badasi Nabani Haiba Sairem Kulme Lekai Digi Sandam Bogan Say Kuntraga Taret Apokpa Baigia Koba Miyoi Ama Kumza English in the Taratreki Augusta Nongmaina Captain Hatkhiba Amadi Atopa Pamlana Blasi Nabani Hana Tanga Haisnam Lekai Digi Haisnap Dana Siam allies Lalwe Say Kungamanga Apokpa Budiko Miyoi Amabu Mamang Say English in the Tramapan September Nipanda Nongmaina Captain Hatkiba Tagdokta Makwe and Song Sine Habisukang Mangamle Amadi Hatpagi Tagdo Ani Eduda UNLF Ki self-search measure Bosa Kongbok Tigi Brozen Amadi Kongman Mamang Laikai Digi Wangkem Tomba Apokpa Lakidrab Irabot Hide Miyu Esisu Sine Habisukang Mangamle Wangkem Tomba Hide Miyu Esidi Lakidre measure Boisa Amadi Brozen Pabangamdri Panaba Tibigi Tabakan Setari Paravazitin Amadi Somokantagi Matakta Porambat Police Station case Malakota Makatana Tikapaki Tabak Sataba Hore Haina Espina Hibagaloina Paravazitin Somokanta Amadi Makoi Anidigi Panglaba Nong Maising Adu Pomising Mamang Putoki Haina Suppose Makatana Fundurali. Thank you.